Loktak Mapao gi update singbu miyeng tabiruba pumnmakta taramna uksabaga loinana ikai khumnaba ujjari ngarang New Delhi da pangthokkiba Meitei Naga amadi Kuki MLA singi oiba mifam adu purup ahum punna phaminaduna wari sanaba ngamdbgi haiba hi yaikhomba news ki post na ahanboina miyamda khodol tamjari. Ministry of Home Affairs MHA na ngarang New Delhi da pangthokkiba Meitei Naga amadi Kuki MLA singi oiba mifam pangthokkiba adu purup ahum amatta oina punna phaminaduna wari sanaba ngamdbgi haina national media Singna reports torokli. Kuki jo MLA Singna Ministry of Home Affairs MHA da Meitei MLA Singa phaminaduna wari sanaba pamdi haina phongdorpadagi AK Mistrana luchingba Kuki MLA Singa tokhaiba meeting ama pangthokkibaga loinana Meitei amadi Naga MLA gi oiba tokhaiba meeting pangthoktuna wari sanaki hairi. Kuki jo MLA tara laibagi manungda mari khaktamak mifam aduda saruk yaki atopa source amadagi phangba pawgi matungina Ministry of Home Affairs MHA na mifam asigi damakta pirakhiba matam asi tenkibana maram oiraga Kuki MLA sing makhoigi civil society organization CSO singa phaminaduna wari sanaduna khana nainabagi tanja phangkhidaba maramna oiraga ngasigi mifam asida Meitei amadi Naga MLA singa punna phaminaduna wari sanakidabani hainasu reports torokli ngarang pangthokkiba mifam aduda Kuki jo makeidagi saruk yakiba sing adudi lepchou haukip nemchakip gen ngur sanglur sanate amadi haukholet kipgen ni hairi saruk yaba ngamkhidraba Kuki MLA taruk adudi haukiba irai Friday nimitta mifam asigi damakta invite torokpa maramna khoyongnabadagi saruk yaba ngamkhidabani hairi. Ministry of Home Affairs MHA gi makeidagi athuba matamda purup ahum punna phaminaduna wari sananaba silagani haina pawasina makatari haiba WAFAM thamjari nakal amaromda Kuki MLA singna Meitei MLA singa phaminaba ngamkhidabagi maramasi October 13 da United People's Front UPF amadi Kuki National Organization KNO na tholakkiba press release aduga mari lainabra haibadu yeminasi translation oina hayengi nimit 15 October 2024 da Union Home Minister Amit Shah na yengsinbagi makada Manipur manungda Naga Kuki ga Meitei MLA singa joint meeting tawgani haibagi wa khanabagi maong laibana ipurup sing khanganjaningi sigumba meeting asi central government na sinba sing meeting oibana Kuki jo MLA sing yawnabagi damakta KNO UNF singna khanabagi matam laiki government na peace ki wahi hairasu Kuki jo gidi Manipur da peace amuk lainabagi damakta separate administration UT with legislature na taba lambi atai laiti haina lepkadabani maduna Kuki jo MLA ga Meitei MLA ga phamning dauba handaki asi phaminaba yaroi haiduna khungi CSO ga mi singa wari sanabada haikiba laitabaga Meitei MLA ga phaminabasi yaroi dabani asina maram oiraga wahi lotpa laitaba thajadaba wada miwa ngangnaba hanthana ngangba natraga miga chang onba tawroidabani meeting matungda mi khuding khangan bagi damakta Kuki jo MLA singna press conference torpadu ngaigadabani haina miyamda ningsingjari haiba WAFAM asi United People's Front UPF and Kuki jo National Organization KNO gi press release asida phongdoli maka chatarakpada AT General Headquarter gi PRO oina thopubiriba Robin Mangang khoirakpangi page tagi post amakhak lokhotchagi Nupi amana hauji ingonda call tawri unity pallaroi AT na magi mabung icham chamjaba ipang pangjaba amalai adu pura e haidana aisu ngahak sawbadagi unit adugi commander da call tawraga chaire adudagidi kaidawre khangbibra ipang pangjaba icham chamjaba mabung aduna atopa nupi macha amagi irujabagi video lona namaga leirami taba yadaba American message mayam thajilami complainant nupi adusu aina amuk thina chaikre aduga aikhoi commander aduda khara hena phuro haikre thocha nogjabi nupi na lakpa complaint khudingmak achumba nati haiba WAFAM thamli makha chatharakpada the nomadic crescent side ba page asigi post amakhak lokhotchadaga thamjagi sahi asigi oinadi yellow purup nattaba amatta mera hawk songbagi saruk yalaroi mera hawk songba thausil lup sana kunung apunba purup kuntraga marigi manungda mera hawk chongba yawnaba purup kunga nipan chapau pisin kibagi manungda purup kunga humdoi lakani haibagi thajaba pirakli haina mera hawk chongbagi thausil lup sana kunungi convener motum manito na phongdorakli haiba WAFAM thamli makha satharakpada hi yai pomba news side ba page asigi post khak lokhotchadaga aroiboina miyamda thamjagi Ministry of Home Affairs MHA na sinduna New Delhi da Meitei Naga amadi Kuki MLA singi oiba apunba wari sananaba kaurakkiba aduda
NPP MLA taret leibagi manungda MLA ama phawba saruk yanaba hairakta ba haibasi yamna ikaiba phawi haina NPP National Vice President Ngamdbgi Kumana phongdokhre mahakna makha taraduna hai NPP asi lengak pairiba BJP government asida yauribani amadi chatminaribani Central amadi Manipur BJP lengakna NPP bu party oina lawidaba amadi laithokpiba torokpa asi matam kuire NPP na BJP ga chatminaribani haiduna lairakpada yamna ikaiba phawi asigumba pibam asida NPP na BJP government asibu saugatlaga laikigadra haibasi achauba wahang ama oirakle haina phongdokhi haiba wafam thamli makhatana National Highway 37 amadi National Highway 2 da lamdam asigi tangai fadana nongmada sangdraba yadraba potchai puduna lakwa gari chamaga taret amadi marfugu mathoi hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chingnaningai oiba mafamsingda security force na akanba section thorang lokhatki Manipur district pumnmakta pamdaba thodok thoktanabagi damak chinga masung tamda punna checkpoint chamaga tara hangduna achat awngsing check tawbagi thabak sathabada mifami pun yaukiba leiti hairi aroiboina Thawal district ki manungsana leiba leirong thel pitra uyok sing area da security gi apunba combined team amana tiba humbagi thabak sathabada kulai paiba singna lotchinuna thalamba oigani chingnaba magazine yauba 7.62 mm AK rifle ama magazine yauba 7.62 SLR rifle ama magazine yauba 9 mm SMG rifle ama magazine yauba 9 mm pistol ama 12 mm bore single barrel gun ama 36 live hand grenade taruk kapa yariba maru yang khai nipan detonator ani tube launcher ani charger yauba wireless handset pawpheng ama BP jacket ama BP iron plate ani amadi arming ring manga pagat pangamle haibo phamasi thamlaga ngasigidi matang saida loshinjare